ahing se sengna ayamba sarukti aidi tumdrabani haidi ngahakhaktane na tumluribase ado warsi hunjiksi amaka hallena lawbayai adubu wari sabagi scope amasu leiri kari kamahina hunji warsi ki stage se kamdongna leigi haibado mayam punna tamina se hunjik kai no haibado ai mayam da mathang haijarake paw anouba leiriba mayam do Donald Trump na claim taweba Iranian gi flag hapaga satpa cargo ship ama maming Tosca kawi aduga sangbagi sang suhairi 900 feet long ni aduga aircraft carrier USA gi aduga chapmanana weight te dum lummi hairi US naval blockade ship fawraga satna hona matamda US ki navy gi guided missile destroyer na intercept tawbani hairi Tosca hairiba Iranian ship si Gulf of Oman da adu warning tawna ba haiba matamda leptabadagi makoina masi attack tawraga makhoi gi custody da leiri hairi Tosca si US Treasury sanction gi makha da leiri hairi aduga makoi gi ship si masi power ga step yaroi US na masi makoi custody da thammena Donald Trump na yamna pongna magi truth ta thagalakre masi ahing da thagalakpani masi Donald Trump na thagalaklisi aduga masi gi si Iranian side gi su confirm tawri haiba pau tare idi US na Iranian vessel si attack tawraga masi gi ship si makoi kabza leiri haiba se confirm oi haiba ni video se utchari basini ship tu gi mawng mato karamaina kabza tawkhibno haibu aduga Sulaiman Ahmed ki atopa amada mana kari haiga matamda United Arab Emirates se magi financial lifeline se amna soksale Iranian war sina maram orga hunjik USA dagi paisa gi mateng lawna bhonari haibani masi haidi thau de base tawrga semkhiba nation se masi 7 weeks ki conflict sina Iran ga thokpasina makhoi awab nangalle haibani si Iranian military media gi sigi postidana haidi there is no power nor strength except by Allah haibani mana hairisi sakti am pholai ti strength am pholai ti Allah khana thousand bibana tana hairi masigi sidan nupi sing si sigi video mamangi video sing da so aina upload tawjakhi baduni Iranian nupi sing na makhoi khulai pairaga war thengana ba ready tawbagi release atpagi sigi sida so anouba nupi singi nongmai pairaga satpagi matang do upload tawjari basini mayam yeng biu sida aduga US ki aircraft carrier si Gerald Ford se hallaga Middle East la hairi sida uriba picture sida urisi US media na haibani aduga Netanyahu na haibada Israel si hunjik Iran ga war shokna ringai sida Argentina gi President Javier Milei sisu Israel da visit tawrak lebani ahingi video da suma sigi matang da hai khrabani haidi mana walama jiu singna khurumbadu madu waldo da chatlaga ma so khurum khibani aduga Gerald R Ford halakpagi matang do mayam uchari bani sida aduga Pakistani Prime Minister sina Iranian President da wari batai sana khibagi matang ni haidi Saudi Arabia Qatar Turkey ga khanarakpagi matang do Iranian President da so briefing tawba aduga haidi lasting peace ama war tholiba mafam sida purakna bagi khana nei na bani hairi aduga Pakistani Prime Minister na haidi yamna wari batai si yamna warm and the cordial oibu mongda marum apang oibu mongda wari sakhi hai aduga Israeli ne strike taw matamda angang si Hala Salem Darwish si Gaza da Said oikhre angang ni Said oiri basi laitri basi masi civilian de attack taw lepri haiba pauni aduga state of Hormuz sin critical threat zone oire haina UK MT1 fondo khre United Kingdom gi oidoine masi aduga pausi ano ba mayam maru oibi yauri loidri phoba yang biu mayam aduga French ki company amana makhoi gi ship si haidi state of Hormuz sida ngarang ni haidi kap padagi su e haibani makhoi gi damage oiri hairi kanana kapano kanagi no mai maru dagi sokpano rocket dagi sokpano haibedu di haide aduga Donald Trump na hairisi US force na haidi Iranian flag vessel si custody da thamme haibani aduga Iranian forces na haidi US ki Iranian commercial ship tat attack tawrana bhona badu adu makhoina maithi ba pikhre tawhan gidre hai ato haidi Iranian ship ato padaso tawrpo male attack se aduga Iran hairisi USA na mana haikhiba wangakti aduga diplomacy tawse haibadu sonam thak tawi haibani aduga Al Jazeera gi breaking news ta haidi Iranian police ship sina hairisi suspect mi samasi terror group ta mari laina basi phare makhoi gi weapon sumulle haibani aduga CENTCOM na confirm tawgi matang swairi Trump na haidi Iranian cargo ship si phabagi matang da makhoina makhoi gi khutta thamme haibani aduga pausi sigi pausi sum munna tabi usigi Al Jazeera breaking news ta hari basi pung haidi numidangi ahingi pung 3 adwaidu adra Iranian gi foreign minister Abbas Araghchi na magi Pakistani counterpart ka haidi wari batai sanabagi matang da almost yakhre haibani Tehran amasung US ki marakta haidi santi si purakna na ba aduga Middle East region si security gi khallaga masi yakhre di hairi adubu wari si attack si samudra da maruin state of Hormuz da sathaba targasu wari sanabasi Iran gi megi de gi su yari haibani adu Iran gi delegate team Pakistan gi da ma khongsan khre or khongsandri haiba paudi leitri aduga asing bagi oina masi
ꯍꯥꯏꯗꯤ ꯏꯔꯥꯅꯤꯌꯟ ꯗꯦꯂꯤꯒꯦꯠ ꯇꯤꯝꯁꯤ ꯄꯥꯀꯤꯁꯇꯥꯟꯗ ꯂꯥꯛꯀꯗꯧꯔꯤꯕ꯭ꯔꯥ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯈꯣꯏꯅꯤꯒꯤ ꯎꯪꯈꯠꯅꯕꯗꯤ ꯌꯥꯝꯅ ꯍꯦꯟꯒꯠꯂꯛꯂꯤꯕꯅꯤ ꯁꯤꯞꯇꯁꯨ ꯁꯤꯞ ꯑꯃꯁꯨ ꯇꯣꯁꯀꯥ ꯍꯥꯏꯔꯤꯕ ꯁꯤꯞꯁꯤꯁꯨ ꯌꯨ ꯑꯦꯁ ꯑꯦꯒꯤ ꯀब्ꯖꯥꯗ ꯂꯩꯈ꯭ꯔꯦ ꯑꯗꯣ ꯏꯔꯥꯅꯤꯌꯟꯁꯤꯡꯅ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯅꯤ ꯍꯥꯏꯕꯒꯤ ꯇ꯭ꯋꯤꯠꯁꯨ ꯌꯥꯎꯕꯅꯤ ꯃꯗꯨꯁꯨ ꯂꯥꯛꯀꯅꯤ ꯁꯤꯗ ꯑꯗꯨꯝ ꯃꯌꯥꯝ ꯉꯥꯏꯕꯤꯌꯨ ꯌꯨ ꯑꯦꯁꯀꯤ ꯁꯦꯟꯇ꯭ꯔꯦꯜ ꯀꯃꯥꯟꯅ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣ ꯊꯥꯗꯣꯔꯛꯄꯒꯤ ꯃꯇꯥꯡꯅꯤ ꯍꯥꯏꯗꯤ ꯃꯈꯣꯏ ꯁꯤꯞꯁꯤ ꯐꯥꯕꯒꯤ ꯃꯇꯥꯡꯁꯤ ꯍꯧꯖꯤꯛ ꯄꯣꯡꯅ ꯆꯥꯎꯅ ꯉꯥꯡꯉꯤ ꯍꯥꯏꯇꯥꯔꯦ ꯗꯣꯅꯥꯜड ꯇ꯭ꯔꯝ ꯌꯥꯎꯅ ꯑꯗꯨꯒ ꯏꯖꯔꯦꯂꯤ ꯐꯣꯔꯁꯁꯤꯡꯅ ꯄꯦꯂꯦꯁꯇꯤꯅꯤꯌꯟꯒꯤ ꯇꯤꯅꯦꯖꯔꯁꯤ ꯍꯦꯕ꯭ꯔꯣꯟꯗ ꯍꯥꯏꯗꯤ ꯁꯣꯛꯍꯟꯈꯤꯕ ꯑꯉꯥꯡꯅꯤꯀꯣ ꯌꯥꯝꯅ ꯃꯈꯣꯏꯅ ꯑꯦꯇꯦꯛ ꯇꯧꯔꯒ ꯁꯣꯛꯍꯜꯂꯤꯕꯁꯤ ꯑꯗꯨꯒ ꯏꯔꯥꯟꯅ ꯍꯥꯏꯗꯤ ꯀꯟꯐꯥꯔꯝ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯅꯤ ꯏꯔꯥꯅꯤꯌꯟ ꯚꯦꯁꯦꯜꯁꯤ ꯌꯨ ꯑꯦꯁ ꯑꯦꯅ ꯁꯤꯖ ꯇꯧꯈꯤꯕꯁꯤ ꯑꯗꯨꯒ ꯂꯃꯟꯁꯤ ꯌꯥꯝꯅ ꯁꯨꯟꯗ ꯍꯥꯏꯗꯤ ꯀ꯭ꯋꯤꯛꯂꯤ ꯂꯃꯟ ꯈꯨꯝꯒꯅꯤ ꯍꯥꯏꯕꯅꯤ ꯑꯊꯨꯕ ꯃꯇꯝꯗ ꯑꯗꯣ ꯀꯔꯝ ꯍꯥꯏꯅ ꯂꯃꯟ ꯈꯨꯝꯃꯛꯀꯗꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗꯦ ꯑꯗꯨꯕꯨ ꯏꯔꯥꯟꯅ ꯍꯥꯏꯈꯤꯕ ꯂꯃꯟ ꯈꯨꯝꯅꯤ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯃꯃꯥꯡꯗ ꯄꯥꯡꯊꯣꯛꯈꯤꯕꯅꯤꯅ ꯁꯣꯏꯗꯅ ꯂꯃꯟ ꯈꯨꯝꯃꯛꯀꯗꯧꯕ ꯃꯥꯜꯂꯤ ꯌꯦꯡꯕ ꯇꯥꯔꯤ ꯃꯌꯥꯝ ꯉꯥꯏꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯔꯛꯄꯅꯣ ꯍꯥꯏꯕꯗꯨ ꯑꯗꯨꯒ ꯋꯥꯔꯤꯁꯨ ꯁꯥꯟꯅꯅꯤ ꯍꯥꯏꯔꯤ ꯋꯥꯔꯁꯤꯒꯤ ꯗꯥꯏꯔꯦꯛꯁꯟꯁꯤ ꯍꯥꯏꯗꯤ ꯑꯉꯛꯄ ꯃꯑꯣꯡꯗ ꯑꯍꯣꯡꯕ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯁꯤꯒꯤ ꯑꯌꯨꯛꯀꯤ ꯄꯥꯎꯁꯤ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡꯅꯤ ꯍꯥꯏꯗꯤ ꯃꯤ ꯃꯌꯥꯝꯗ ꯌꯧꯍꯟꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯅ ꯁꯤꯌꯥꯔꯁꯤ ꯌꯥꯔꯤꯕ ꯃꯈꯩ ꯂꯣꯏꯅꯃꯛꯅ ꯇꯧꯕꯤꯌꯨ ꯄ꯭ꯂꯤꯖ ꯑꯗꯨꯒ ꯂꯥꯏꯛ ꯅꯝꯕꯤꯕ ꯀꯧꯕꯤꯒꯅꯨ ꯃꯌꯥꯝꯒꯤ ꯂꯥꯏꯛ ꯅꯝꯃꯛꯄꯁꯤ ꯁꯤꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯃꯌꯥꯝꯅ ꯄꯥꯝꯃꯤ ꯍꯥꯏꯕꯁꯤ ꯈꯪꯖꯔꯤꯅꯤ ꯀꯃꯦꯟ ꯇꯧꯔꯛꯄꯗꯨꯅ ꯑꯦꯛꯇꯤꯞꯂꯤ ꯍꯥꯏꯗꯤ ꯋꯥꯔꯁꯤꯒꯤ ꯃꯇꯥꯡꯗ ꯈꯟꯅ ꯅꯩꯅꯕꯗꯨ ꯌꯥꯎꯅꯤꯡꯉꯤ ꯍꯥꯏꯕꯗꯨ ꯈꯟꯖꯔꯤꯕꯅꯤ ꯃꯤ ꯂꯣꯏꯅ ꯇꯧꯔꯛꯄꯗꯤ ꯉꯝꯃꯣꯏ ꯃꯇꯝ ꯅꯪꯗꯕꯁꯨ ꯑꯣꯏꯔꯝꯒꯅꯤ ꯃꯦꯛꯁꯤꯃꯝ ꯇꯧꯕꯤꯔꯛꯅꯕ ꯑꯩ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯑꯗꯨꯒ ꯏꯔꯥꯟꯒꯤ ꯑꯔꯒꯁꯤꯅ ꯌꯨ ꯑꯦꯁꯇ ꯊ꯭ꯔꯤꯇꯟ ꯇꯧꯔꯤꯁꯤ ꯍꯥꯏꯗꯤ ꯋꯥꯔꯅꯤꯡ ꯇꯧꯈ꯭ꯔꯦꯕ ꯌꯨ ꯑꯦꯁꯅ ꯃꯥꯒꯤ ꯏꯔꯥꯟꯒꯤ ꯄꯣꯔꯠ ꯑꯃꯁꯨꯡ ꯁꯤꯞꯁꯤꯡꯗ ꯊ꯭ꯔꯤꯇꯟ ꯇꯧꯔꯛꯄꯁꯤꯒꯤ ꯃꯥꯌꯣꯛꯇ ꯑꯀꯟꯕ ꯋꯥꯔꯅꯤꯡꯅꯤ ꯏꯔꯥꯟꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔꯅ ꯌꯨ ꯑꯦꯁꯇ ꯑꯃꯨꯛ ꯇꯧꯈ꯭ꯔꯤꯕꯁꯦ ꯑꯗꯨꯒ ꯏꯔꯥꯅꯤꯌꯟ ꯐꯣꯔꯁꯦꯁꯁꯤꯡꯅ ꯌꯨ ꯑꯦꯁ ꯋꯥꯔꯁꯤꯞꯇ ꯑꯦꯇꯦꯛ ꯇꯧꯈꯤꯕꯒꯤ ꯄꯥꯎꯁꯨ ꯂꯩꯔꯦ ꯁꯤꯅ ꯊꯣꯛꯈ꯭ꯔꯤꯕꯁꯤ ꯍꯧꯖꯤꯛꯀꯤ ꯑꯌꯨꯛꯀꯤ ꯄꯨꯡ 4 ꯑꯗꯨꯋꯥꯏꯗ ꯊꯣꯛꯈꯤꯕꯅꯤ ꯁꯤꯒꯤ ꯄꯥꯎꯁꯤ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯈꯛꯇ ꯁꯦꯀꯦꯟ 3 ꯈꯛꯇ ꯃꯤꯅꯠ ꯑꯃꯈꯛ ꯌꯦꯡꯉꯝꯕ ꯃꯤꯅꯗꯤ ꯁꯤꯒꯤ ꯄꯥꯎꯁꯤ ꯑꯃꯨꯛꯀ ꯈꯪꯉꯔꯣꯏꯕ ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯇꯥꯔꯤꯕ ꯃꯤꯅꯅꯤ ꯁꯤ ꯐꯪꯗꯣꯔꯤꯕꯁꯤ ꯏꯔꯥꯅꯤꯌꯟ ꯐꯣꯔꯁꯦꯁꯁꯤꯡꯅ ꯌꯨ ꯑꯦꯁ ꯋꯥꯔꯁꯤꯞꯇ ꯍꯥꯏꯗꯤ ꯂꯃꯟ ꯈꯨꯝꯂꯕꯅꯤꯀꯣ ꯁꯤ ꯈꯨꯝꯅꯦꯅ ꯍꯧꯖꯤꯛ ꯃꯃꯥꯡꯒꯤ ꯄꯥꯎꯗ ꯍꯥꯏꯈꯤꯕꯗꯣ ꯍꯧꯖꯤꯛ ꯍꯦꯛꯇ ꯈꯨꯝꯂꯛꯑꯕꯅꯤ ꯁꯤ ꯍꯥꯏꯗꯤ ꯄꯨꯡ 4 ꯑꯗꯨꯋꯥꯏꯗ ꯑꯌꯨꯛꯀꯤ ꯄꯨꯡ 4 ꯍꯥꯏꯁꯤ ꯄꯨꯡꯁꯤ 4ꯗꯅꯤ 4ꯗ ꯑꯣꯏꯗꯣꯏꯅꯤ 4 ꯇꯥꯔꯝꯗꯥꯏ ꯑꯗꯨꯋꯥꯏꯗ ꯂꯃꯟ ꯈꯨꯝꯈ꯭ꯔꯦ ꯍꯥꯏꯗꯤ ꯁꯤ ꯑꯣꯐ ꯑꯣꯃꯥꯟꯗ ꯏꯔꯥꯅꯤꯌꯟ ꯃꯦꯗꯤꯌꯥꯒꯤ ꯔꯤꯄꯣꯔꯠꯅꯤ ꯃꯁꯤ ꯑꯗꯨꯒ ꯑꯦꯇꯦꯛꯁꯤꯅ ꯀꯌꯥꯝ ꯃꯥꯡ ꯇꯥꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯗꯤꯇꯦꯜꯗꯤ ꯍꯥꯏꯗ꯭ꯔꯤ ꯃꯗꯨꯁꯨ ꯊꯣꯛꯂꯛꯑꯅꯤ ꯏꯖꯔꯦꯂꯤ ꯑꯥꯔꯃꯤꯅ ꯍꯥꯏꯔꯤꯁꯤ ꯍꯥꯏꯗꯤ ꯏꯖꯔꯦꯂꯤ ꯑꯥꯔꯃꯤꯅ ꯍꯥꯏꯕ ꯍꯥꯏꯗꯤ ꯁꯣꯜꯖꯔꯁꯤꯅ ꯖꯦꯁꯨꯒꯤ ꯁ꯭ꯇꯦꯆꯨꯁꯤ ꯃꯨꯔꯇꯤꯁꯤ ꯊꯨꯒꯥꯏ ꯍꯥꯏꯕꯗꯨ ꯁꯥꯎꯗꯔꯟ ꯂꯦꯕꯥꯅꯟꯗ ꯃꯗꯨ ꯑꯣꯊꯦꯟꯇꯤꯛ ꯑꯣꯏꯔꯦ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯄꯣꯄꯨꯂꯦꯁꯟꯁꯨ ꯂꯩꯔꯤꯕꯅꯤ ꯂꯦꯕꯥꯅꯟꯗ ꯁꯥꯎꯗꯔꯟ ꯂꯦꯕꯥꯅꯟꯁꯤ ꯃꯌꯥꯝ ꯑꯃ ꯇꯥꯔꯤꯕꯅꯤ ꯃꯁꯤꯗ ꯏꯖꯔꯦꯂꯤ ꯑꯥꯔꯃꯤꯅ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯖꯤꯁꯨꯒꯤ ꯁ꯭ꯇꯦꯆꯨꯁꯤ ꯃꯁꯤ ꯊꯨꯒꯥꯏ ꯍꯥꯏꯕꯁꯤ ꯃꯁꯤ ꯑꯣꯊꯦꯟꯇꯤꯛ ꯑꯣꯏꯕ ꯄꯥꯎꯅꯤ ꯍꯥꯏꯅ ꯑꯜ ꯖꯖꯤꯔꯥ ꯕ꯭ꯔꯦꯀꯤꯡ ꯅ꯭ꯌꯨꯁꯇ ꯂꯥꯛꯈ꯭ꯔꯦ ꯑꯗꯨꯒ ꯏꯔꯥꯟꯒꯤ VP ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟ ꯍꯥꯏꯇꯥꯔꯦ ꯃꯣꯍꯝꯃꯗ ꯔꯦꯖꯥ ꯑꯔꯦꯕꯅ ꯍꯥꯏꯔꯤꯁꯤ ꯁ꯭ꯇꯦꯠ ꯑꯣꯐ ꯍꯣꯔꯃꯁꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯤꯔꯤꯕꯁꯤ ꯃꯁꯤ ꯐ꯭ꯔꯤ ꯑꯣꯏꯗꯦ ꯑꯗꯨꯒ ꯏꯔꯥꯟꯒꯤ ꯑꯣꯏꯜ ꯑꯦꯛꯁꯄꯣꯔꯠꯁꯤ ꯃꯁꯤ ꯊꯤꯡꯕ ꯌꯥꯔꯣꯏꯕ ꯔꯦꯁꯇ꯭ꯔꯤꯛ ꯇꯧꯕ ꯉꯝꯃꯣꯏ ꯊꯤꯡꯕ ꯉꯝꯃꯣꯏ ꯑꯗꯨꯒ ꯑꯇꯣꯞꯄꯅ ꯐ꯭ꯔꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯛꯁꯄꯦꯛ ꯇꯧꯕꯗꯨ ꯑꯗꯨꯗꯤ ꯇꯧꯕꯤꯒꯅꯨ ꯍꯥꯏꯕ ꯋꯥꯐꯝꯅꯤ ꯃꯁꯤ ꯇꯦꯛꯁ ꯂꯧꯅꯤꯡꯕꯒꯤ ꯋꯥꯐꯝ ꯃꯥꯜꯂꯤ ꯍꯥꯏꯗꯤ ꯁ꯭ꯇꯦꯠ ꯑꯣꯐ ꯍꯣꯔꯃꯁꯇ ꯄꯤꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤ ꯐ꯭ꯔꯤ ꯅꯠꯇꯦ ꯍꯥꯏꯔꯤ ꯑꯗꯨꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯐ ꯁ꯭ꯇꯦꯠ ꯑꯣꯐ ꯍꯣꯔꯃꯁꯁꯤ ꯐ꯭ꯔꯤ ꯅꯠꯇꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯨꯅꯤ ꯁꯤꯒꯤ ꯇ꯭ꯋꯤꯠꯁꯤꯁꯨ ꯑꯗꯨꯒ ꯐ꯭ꯔꯦꯟꯁꯀꯤ ꯃꯥꯒꯤ ꯁꯤꯞ ꯁꯣꯛꯄꯒꯤ ꯀꯟꯐꯥꯔꯝ ꯑꯣꯏꯕ ꯄꯥꯎꯗꯨꯅꯤ ꯃꯁꯤꯅ ꯑꯗꯨꯒ ꯂꯩꯔꯤꯕ ꯍꯧꯖꯤꯛꯀꯤ ꯅ꯭ꯌꯨꯁꯁꯤꯗ ꯃꯔꯨꯑꯣꯏꯅ ꯀꯟꯀ꯭ꯂꯨꯖꯟꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯁ꯭ꯇꯦꯠ ꯑꯣꯐ ꯍꯣꯔꯃꯁꯁꯤꯗ ꯀꯥꯞꯅꯕ ꯂꯦꯞꯇ꯭ꯔꯦ ꯏꯟꯗꯤꯌꯥꯒꯤ ꯁꯤꯞꯇꯁꯨ ꯏꯟꯗꯤꯌꯟ ꯐ꯭ꯂꯦꯛ ꯊꯦꯠꯄ ꯚꯦꯁꯦꯜꯗ ꯀꯥꯞꯂꯛꯈꯤꯕꯒꯤ ꯋꯥꯐꯝꯁꯨ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒꯤ ꯄꯥꯎꯗꯁꯨ ꯍꯥꯏꯖꯈ꯭ꯔꯕꯗꯨꯅꯤ ꯉꯔꯥꯡꯒꯤ ꯄꯥꯎꯗ ꯍꯧꯖꯤꯛ ꯏꯔꯥꯅꯤꯌꯟ ꯁꯤꯞ ꯑꯃ ꯀब्ꯖꯥ ꯇꯧꯈꯤꯕꯒ ꯏꯔꯥꯟꯅꯁꯨ ꯑꯃꯨꯛꯀ ꯄꯨꯡ ꯈꯔꯒꯤ ꯃꯇꯨꯡꯗ ꯌꯨ ꯑꯦꯁ ꯑꯦꯗ ꯑꯃꯨꯛ ꯗ꯭ꯔꯣꯟ ꯑꯦꯇꯦꯛ ꯁꯤꯖꯤꯟꯅꯗꯨꯅ ꯌꯨ ꯑꯦꯁ ꯑꯦꯒꯤ ꯁꯤꯞꯁꯤꯡꯗ ꯑꯦꯇꯦꯛ ꯇꯧꯈ꯭ꯔꯦ ꯍꯥꯏꯗꯤ ꯋꯥꯔꯁꯤ ꯑꯗꯨꯝ ꯆꯠꯊꯔꯤ ꯑꯗꯨꯒ ꯁꯝꯅ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯑꯔꯥꯒꯁꯤꯅꯁꯨ ꯑꯃꯨꯛꯀ ꯄꯥꯀꯤꯁꯇꯥꯟꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤ ꯏꯔꯥꯟꯅꯁꯨ ꯌꯥꯔꯤ ꯍꯥꯏꯕꯅꯤ ꯑꯗꯨ ꯀꯔꯝꯕ ꯃꯇꯝꯗ ꯁꯥꯒꯗꯧꯔꯃꯣ ꯄꯨꯡ ꯀꯌꯥꯗ ꯁꯥꯒꯗꯧꯔꯃꯣ ꯑꯗꯨꯒ ꯏꯔꯥꯅꯤꯌꯟ ꯗꯦꯂꯤꯒꯦꯁꯟꯗ ꯀꯅꯥ ꯀꯅꯥ ꯂꯥꯛꯀꯗꯧꯔꯃꯣ ꯑꯗꯨꯒ ꯌꯨ ꯑꯦꯁ ꯑꯦꯒꯤ ꯗꯦꯂꯤꯒꯦꯁꯟ ꯄꯥꯀꯤꯁꯇꯥꯟꯗ ꯌꯧꯗꯨꯅ ꯂꯩꯔꯤꯕꯁꯤꯡꯗꯅ ꯀꯅꯥ ꯀꯅꯥ ꯍꯥꯏꯗꯤ ꯃꯤꯍꯨꯠ ꯑꯣꯏꯔꯒ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯑꯃꯐꯥꯎꯕ ꯏꯟꯐꯣꯔꯃꯦꯁꯟꯁꯤ ꯑꯩꯅꯗꯤ ꯐꯪꯕ ꯉꯝꯗ꯭ꯔꯤ ꯃꯌꯥꯝꯅ ꯐꯪꯂꯒꯗꯤ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯋꯥꯔꯒꯤ ꯑꯞꯗꯦꯠꯁꯤꯗ ꯍꯥꯏꯗꯤ ꯋꯥꯔꯁꯤ ꯑꯗꯨꯝ ꯆꯠꯊꯒꯗꯧꯕ ꯃꯥꯜꯂꯦ ꯋꯥꯔꯤꯁꯤ ꯁꯥꯔꯐꯥꯎꯗ ꯑꯗꯨꯒ ꯏꯔꯥꯅꯤꯌꯟ ꯗꯦꯂꯤꯒꯦꯁꯟꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯇꯤꯝꯁꯤ ꯄꯥꯀꯤꯁꯇꯥꯟꯅ ꯐꯖꯅ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯄꯤꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛꯀ ꯀꯥꯞꯅꯕ ꯃꯈꯣꯏ ꯑꯦꯇꯦꯛ ꯇꯧꯅꯕ ꯑꯃꯁꯨ ꯌꯥꯎꯔꯕꯅꯤꯅ ꯁꯦꯡꯅ ꯔꯤꯛꯁ ꯌꯥꯝꯅ ꯑꯣꯏꯔꯦ ꯑꯗꯨꯅ ꯃꯊꯛꯇ ꯄꯥꯏꯒꯗꯧꯔꯤꯕ ꯑꯦꯅꯤ ꯐ꯭ꯂꯥꯏꯠ ꯑꯣꯏꯔꯣ ꯑꯦꯅꯤ ꯃꯈꯥꯗ ꯆꯠꯄ ꯑꯣꯏꯔో ꯏꯔꯥꯅꯤꯌꯟ ꯗꯦꯂꯤꯒꯦꯁꯟꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤ ꯌꯥꯝꯅ ꯍꯥꯏꯗꯤ ꯔꯤꯛꯁ ꯑꯣꯏꯕ ꯐꯤꯕꯝꯅꯤ ꯄꯥꯀꯤꯁꯇꯥꯟꯅ ꯃꯁꯤ ꯔꯤꯛꯁ ꯂꯧꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯐꯝꯅꯤ ꯑꯗꯨꯒ ꯌꯨ ꯑꯦꯁ ꯑꯦꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯗꯣꯅꯥꯜड ꯇ꯭ꯔꯝꯗꯗꯤ ꯊꯥꯖꯗꯕꯅ ꯐꯔꯦ ꯃꯥꯒꯤ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤ ꯑꯗꯨ ꯌꯨ ꯑꯦꯁ ꯑꯦꯒꯤ ꯏꯖꯔꯦꯜꯒ ꯄꯨꯂꯞ ꯄꯨꯜꯂꯒ ꯋꯥꯔꯁꯤꯒꯤ ꯄ꯭ꯂꯥꯅꯤꯡ ꯑꯦꯟꯗ ꯂꯣꯕꯤ ꯇꯧꯏ ꯍꯥꯏꯕꯁꯤ ꯑꯃꯁꯨ ꯀꯟꯐꯥꯔꯝ ꯑꯣꯏꯔꯦ ꯍꯥꯏꯗꯤ ꯃꯉꯥꯅꯤ ꯇꯣꯉꯥꯟ ꯂꯩꯇꯦ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯃꯈꯣꯏ ꯑꯅꯤ ꯇꯥꯟꯅꯔꯒ ꯇꯧꯕ ꯃꯥꯜꯂꯤ ꯇꯧꯔꯛꯂꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤ ꯑꯗꯨꯅ ꯌꯦꯡꯁꯤ ꯀꯔꯤ ꯀꯔꯤ ꯑꯅꯧꯕ ꯄꯥꯎ ꯑꯞꯗꯦꯠ ꯂꯥꯛꯄꯅꯣ ꯍꯥꯏꯕꯗꯨ ꯊꯦꯡꯛ ꯌꯨ ꯑꯣꯜ ꯁꯤ ꯌꯨ ꯏꯟ ꯗ ꯅꯦꯛꯁ ꯚꯤꯗꯤꯑꯣ